Online Manipurgi numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Center na political gi oiba chapchaba thawrang laukhattabadagi Manipurgi crisis hena lusilakpani Retired Major General Toubage Manipurgi issue Haujikti yamna sathiba national security gi issue ama oirakle Myanmar military junta gi mayokta lan horiba rebel groups singdagi afaba makhalgi khulai sing Manipurda pusillaktuna sijinnari Manipur government gi mapangal leitaba amadi center lengangna political gi oiba chapchaba tharang ama laukhattabana Manipur gi issue crisis asi hena lusilakpani haujikti Manipur gi issue asi community ani gi marakta muknarambadagi yamna sathiba national security gi issue ama oirakle haina thabaktagi potharaba Major General Dr. G.G. Toubage na phongdokre The Tribune Phonglakpa Pau Amada Retired Major General Dr. G.G. Toubage na mathakki wafam asi phongdoladuna mangna hai Chahi amaga makhai helaklaba Manipur gi irang asi state government na laksin bangamdana leibagi mathakta Center government na suhaksina lawdabagum political gi oiba chapchaba tharang ama lokhattabana irang asi henna fibam lusilakpani irang asina miyoi chanigani fugi mathakta sikhibaga loinana miyoi lising humfu henbana mayum makai leitana ngasi fawba relief camp singda changjafam lawduna leiri muknariba mitei amasung Kuki community animaki train militant group sing leijabaga loinana afaba makhalgi khulai sing sijinnari Community anigi marakda khutthongnariba aseda Myanmar military junta gi mayokta lan horiba rebel group singdagi afaba makhalgi khulai sing Manipurda pusillaktuna sijinnari chaliba tha asigi horakpada Kuki outfit singna mitei community gi mathakta drone bombing amadi rocket bombing tawduna numit 10 gi manungda miyoi 13 hatpegi thodok nauna thorakre Haujik tholiba irang asi loisinduna mausagi punsida hanjilaknabagi chapchaba roadmap ama ngasi phawba leitri State amadi center lengana tholiba watho asigi chapchaba waroisin ama puraknaba thabak lokhatpagi mahut crisis management tawduna leidi Unified Headquarter gi kuthangda Union Ministry of Home Affairs na lengak chupli paibana state lengaki sakti amata leitabana chief minister amadi mahaki cabinet minister sing Imphal Valley dagi handokpa ngamdana phibam amada leiri Amaromda Manipur gi DGP na Manipur gi irang asi local police na laksin bangamdre maram asi na ngaksin bagi thabak Central Force na tawbina ba phone na haiba leikre Marak seda Chief Minister gi mayanupa aduga MLA su oriba RK Imona Ministry of Home Affairs ta cherol thaduna Manipur gi irang asi laksin bangamdraba Central Forcing Manipur dagi lauthokkhina ba phongdokhiba leikre Manipur da mathau tawriba Assam Rifles amadi police anigi marakta amana amada maral sinaduna leiri aduga Chief Minister N Birena masana su Manipur gi Governor unaduna Unified Headquarter control tawnaba Taksin balaikre asiguma fibam asina haujikti Manipur gi irang asi community anigi marakta thokpo wathok oiramba adu sathiba national security issue ama oirakle haina Retired Major General Dr. G.G. Toubage na phongdokli asiguma fibam asida rajniti gi oiba wafam thadoklaga irang asi bulaksin naba chapchaba action plan ama tawba matam oire Manipurda oiriba fibam asigi maru oiba maramdi lengaki asonba leiba political authoritarian gi oiba khut changba security Force marakta wakhal manadaba khulai paiba lanhauba sing thorakpa amadi community anigi marakta hena yingthina ba helakpa asini Haujikti Manipur miyamna state lengakta thajaba thamlaktabagi fibam ama lakpa asina Manipurda mausagi fibam da hanjil hannaba President rule thambaga loinana anauba administrative structure ama darkar oire masigi mathakta Unified Headquarters su reconstitute tawba darkar oi pumnama asigi mathakta lalolup sing khulai thadok hannaba operation jathabada army da maning tamba piduna santi hanjilaknaba honaba mathau tai masigi damak sensitive oiba mafam singda Armed Forces Special Power Act AFABA thamba yamna maru oi aduga yumthang nariba leibakta irang leibana ngamkhai su ningthina management tawba mathau tai haina su phongdokhi Mungnariba mitei amasung Kuki community anigi marakta amuhana thajanaba puraknaba honabada civil society organizations gi thodang yamna maru oi haina su Retired Major General Dr. G.G. Toubage na phongdokhi Makhadarakpa update da Naga singi pamlauda thamba phawsing mai tharamle ngasi ayuk anganbada None district ki Hauchong subdivision gi manung channa Naga ching haina su khangnaba Masin village ki lautang sangda thamba phawsing sakhangdaba singna mai tharamle hairi pawsing na hai mafam adugi khunja singna uba pamlau singdagi loglakpa phawsing lautang sang asida semduna thamba phawgi court amada phawsing adu thambani hairi adubu ngasi ayuk anganbada mai chaktuna leramba thingna khibani mai adu kanaguma miyoi kharana tharambo oiramba yai haina thajanari adum oinama hawjik phawbagi oinadi khangba ngamdri hairi tarakpa update da Kuki gi oiroidaba wafam sing Assam Rifles na chatlamdaida Kuki da oiraroi taluranu hairamme hairi
Kunithoi suba Assam Rifles ki farewell function ama Kangpokpida yauba chatpada akhannaba Kuki leader kharaga wari sanaraduna Assam Rifles ki Director General na fongdokre madudi Kuki singi Union Territory natraga separate administration haiba demand ado oithokpa yaba wafam nate peace hanjinnabagi damak tangai fadaba lei peace hanjinnaba honagadabani makha taba DG Assam Rifles na Kuki village volunteer sing amadi suda lairiba Kuki militant sing Khutlai thadongnaba appeal su tarongki sarkar ki policy da ahongba khara lakpa uba fangi Manipur ki security advisor su yengbada proactive oire